Ngasi numidang wairam phongkiba kangleipakki mairagi pause dagi maruoiba pau khara khangasaraga miyamna khudo tamjike kukimeter singthana popi amadi sabuko khonongda namai kapsindona landarakhrei kukimeter singna yamna toina namai amadi bom kapsindona landarakpam oiriba Imphal East District ke yangang popi PS na koliba sabuko khonau sabungkhok thana popi amadi sana sabi maitei khos ngasida ngarang kukimeter singna namai kapsindona landarakre haide sabukho khona balance department committee secretary ningombam thoibana pause asida phongdorakhibagi matung inade ngarang numidang pung 3 kolom taba matamda kuki metal singna uyok sing amade tuichin phaimol haireba kuki singna dominate tawduna lariba sing asidage chambukho khunau sabukho thana popi amade sana sabina chingba mafam singda namai round ni phoro kapsinduna landarakhibani haide mahakna namai kapsilakpa aduda mafam aduda khunjasing ngaksenduna lairiba BSF amadi Manipur Police ki kanguna su khut handuna namai kapke masigi matungda kukimetal sing namai amuk hana kaplakhidrei aduba makhoini lairiba singgi saruk singda sathok sasin tawduna laibagi khudam uba phangke makhata na namai kapsilakhigadra haibagi chingnaba khunjasingna akiba phawbadagi ahing tumna khide haire Amaramda ngasi numiyong wapung baroga minikulom taba matamdaso kukimetal singna tuichin phaimol haireba singgi saruk asidage namai round ani maitei khul tamna kapsilakhe makhata na din namai kaplakhidrei haujik mafam aduda commando policing amadi BSF na singbana khunjasing ngaksembage thaba akama mawngda lakhatli haire makhata rapa pawda lam ekasa magatara da tharamba popi yanthakre Manipur lengang na satharapa war on drugs khongjang ke saruk ama oina ngarang Ukhrul district ke Thamajong simai lam ekasa magatara da tharamba popi pambi sing yanthatuna mangan krei popi pambi sing thare habigi jab jaba paw phangbadagi taraga nipan suba Assam Rifles Forest Department amade district administration ke apumba combined force na popi pambi sing adu yanthatuna mangan khipani haire popi pambi sing adu thabada sijinaba tonga ba mafam singda Saramba khanga boksang nipan amasu mai thadokuna mangan kre haide hiram asiga mari lanyana chief minister ge social media platform X ta thagala powerolda popi pambi sing mai pakna yanthat kiba dubo thaga paphongdokhe makhata na su Manipur ge tonga ba singi lamda popi pambi sing kadaida tharibagi haibada thibagi thabak chathaduna yanthatuna manghangani ngarang popi pambi sing tharamba aduga mari lenyana case amasu lokhatuna makhata na thijin homjimbagi thabak chathaduna mara leiba sing ain goiba cherak pina ba thabak lokhatkani haike makhata rak pona paujel pause degi maru oiba pau khara khangacharaga miyamda khudo tamjige Travel Affairs Minister Letpao mangkhrabara haina miyamna koithi thiri TYCM Travel Affairs and Health ki Minister Letpao haukip mangkhrabara haina travel miyamna koithi thiri miyamna mating pangbiyu haina Travel Youth Council Manipur TYCM na phongdorakli Imphal gi mau kaithel ga mayokna bada leiba Tangkhul Baptist Church mamangda Travel Youth Council Manipur na senduna state asig gi travel singi sokhot thorang thinthari institution sing marai sai tharakli amade travel singi khulau tabidre hana wakap mifam chathake wakap mifam aduga mari lenyana Travel Youth Council Manipur gi secretary Robert Gomai na phongdokhibada Haukiba October 3 ta council asina lamdam asida tribal community singa thengnariba awaba khodongsadaba kayagi matangda lengaki pungning singsiladuna memorandum ama pisingkiba laikrei adubo ngasi phawbada lengaki makedegi amade Travel Affairs Minister gi makedegi matik sapa pakhum amasung thabo oina pangthorakpagi wafam laitei Manipur lengaki Travel Affairs and Health ki Minister thiba khangkhidaba kuirei miyamna minister asibu phangnaba thibada saruk yamina suyaina pendaba phongdokhe makha tarakpa pawda imagi mairagi thaumi sing asi phawba thadokhidrei phajinbagi maram chapchana haidriba phawba khongjang changsingkhigani Delhi Maitei Coordinating Committee DMCC Women Wings amasung Youth Wing na singduna kukimetal sing nupi amasung angangda chathakiba sexual assault amasung miha mipungi mayokta Delhi protest demonstration amadi nupiralgi thorom yawba jakiba imagi meragi thomi ahom house arrest tawtuna thamkiba do ngasi phawba thadokhidrei phajilibagi maram pidriba phawba DMCC na khongjang jangsilagani haina Women's Wings ki campaigner naramada khumanthem na phongdokhrei ngarang pangthokadaba thorom aduda wangangloi oina saruk yanaba
ꯆꯠꯈꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯦꯝꯄꯦꯅꯔ ꯊꯣꯛꯆꯣꯝ ꯁꯨꯖꯇꯥ, ꯑꯦꯗꯚꯥꯏꯖꯔ ꯋꯥꯔꯦꯄꯝ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯃꯁꯨꯡ ꯊꯧꯃꯤ ꯉꯥꯡꯉꯣꯝ ꯃꯝꯇꯥ ꯊꯧꯔꯝ ꯍꯧꯔꯝꯗꯥꯏ ꯄꯨꯡ ꯈꯔ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯃꯁꯔꯝꯄꯥ ꯎꯇ꯭ꯔꯝ ꯅꯒꯔꯒꯤ ꯑꯁꯥꯟꯕ ꯀꯥ ꯑꯃꯗ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12:10 ꯇꯥꯕꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5ꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ DMCCꯒꯤ ꯋꯨꯃꯦꯟꯁ ꯋꯤꯡꯁꯀꯤ ꯀꯟꯚꯦꯅꯔ ꯅꯔꯃꯗꯥꯅ ꯍꯥꯏ ꯉꯔꯥꯡ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯌꯥꯎꯗꯅꯕ ꯐꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯡ 5ꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯍꯟꯈꯤꯗ꯭ꯔꯤ꯫ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯅꯁꯨ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯁꯨꯖꯥꯇꯥ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯥꯖꯤꯟꯈꯤꯕꯅ ꯄ꯭ꯔꯣꯇꯦꯁꯇꯤ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯔꯥꯜꯒꯤ ꯊꯧꯔꯝꯗꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯗꯤꯁꯦꯝꯕꯔ 10ꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁꯨꯖꯥꯇꯥꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯐꯥꯗꯨꯅ ꯌꯥꯎꯍꯟꯈꯤꯗꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯊꯧꯔꯝ ꯌꯥꯎꯍꯟꯗꯅꯕ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯨꯠ ꯌꯥꯎꯔꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯑꯔꯥꯟꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯦꯔꯦꯁ ꯃꯦꯃꯣ ꯄꯤꯗꯨꯅ ꯐꯥꯕ ꯑꯃꯗꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯐꯥꯕ ꯍꯥꯏꯕꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯊꯧꯑꯣꯡ ꯑꯁꯤ DMCC ꯋꯨꯃꯦꯟ ꯋꯤꯡꯁ ꯑꯃꯗꯤ ꯌꯨꯠ ꯋꯤꯡꯅ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯥꯎꯁ ꯑꯦꯔꯦꯁ ꯇꯧꯈꯤꯕꯒꯤ ꯃꯔꯝ ꯄꯤꯗ꯭ꯔꯕꯗꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯤꯁꯦꯝꯕꯔ 13ꯗ ꯗꯦꯜꯂꯤꯗꯒꯤ ꯍꯟꯈꯤꯒꯗꯕ TH ꯁꯨꯖꯥꯇꯥ, W ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯃꯁꯨꯡ NG ꯃꯝꯇꯥ ꯃꯅꯤꯄꯨꯔꯗ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯅꯥꯅ ꯏꯟꯁꯤꯟꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅꯁꯨ ꯅꯔꯃꯗꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥꯄꯥꯎꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 2 ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯃꯦꯘꯥꯂꯌꯥꯗ ꯐꯥꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ 2 ꯃꯦꯘꯥꯂꯌꯥꯒꯤ ꯏꯁ ꯈꯥꯁꯤ ꯍꯤꯜꯁ ꯄꯨꯂꯤꯁꯅ ꯃꯥꯗꯥꯟꯇꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯐꯌꯥꯔꯅꯥꯏꯗꯒꯤ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 137ꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯗꯣꯡꯗꯥꯡ ꯆꯍꯤ 37 ꯑꯃꯗꯤ ꯆꯤꯡꯅꯩꯔꯨꯡ ꯆꯍꯤ 30ꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯁꯣꯞ ꯀꯦꯁ 10ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 106.06 ꯐꯥꯒꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯕꯥꯏꯜ ꯐꯣꯟ 2ꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯦꯘꯥꯂꯌꯥ ꯂꯩꯉꯥꯛꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 19ꯗ ꯃꯦꯘꯥꯂꯌꯥꯒꯤ ꯁ꯭ꯇꯦꯠ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯄꯥꯎꯔꯦꯟ ꯂꯤꯟꯗꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯘꯥꯂꯌꯥꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯃꯦꯘꯥꯂꯌꯥ ꯑꯁꯤ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯔꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯏꯁꯨꯁꯤꯡ ꯊꯦꯡꯅꯕꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯁꯛ ꯈꯪꯗꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯠꯇ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯪꯍꯟꯕꯤꯔꯛꯀꯅꯨ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯛ ꯈꯪꯗꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯠꯇ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯪꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜ 13ꯒꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯦꯆꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯆꯤꯡꯅꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯁꯨꯃꯇꯤꯅ ꯍꯥꯏ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯔꯤꯄꯣꯛ ꯄꯦꯆꯤ ꯆꯤꯡꯂꯛꯇ ꯕꯣꯂꯦꯔꯣ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯄ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯇꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯆꯪꯂꯛꯂꯤꯕꯁꯤꯡꯗꯨ ꯆꯤꯡꯅꯕꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅꯣ, ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯑꯁꯦꯡꯕ ꯇꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯈꯣꯏ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅꯤ ꯍꯥꯏꯕ ꯈꯛꯇꯃꯛ ꯍꯥꯏ, ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯎꯠꯂꯨ ꯍꯥꯏꯔꯕꯁꯨ ꯌꯥꯗꯦ꯫ ꯃꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯁꯤꯡ ꯌꯥꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯇꯧꯍꯟꯕꯤꯒꯅꯨ꯫ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯛꯄ ꯇꯥꯔꯕꯁꯨ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯌꯥꯎꯔꯒ ꯆꯪꯍꯟꯕꯤꯔꯛꯎ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯕꯗꯤ ꯈꯨꯟꯖꯥ 13ꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫